Force shijinnaduna Manipur Tandgu Leitaba hanjilhanba keidounung Ngamloi Wakhal Tamminaba Khaktana lamdam asigi mahousha phivam da hanjilhanba Ngamgani haina Manipur Pradesh Congress Committee President MLA K Meghachandra phongdorakli. Chandel da Laiba Limkhu Indangasi Pangthokkiba Chandel District Congress Committee ki Interaction Program amada wafam asi phongdokladuna mahakna hai state asigi manglam chatta tongan ba thodok wathok kaya thokkiba laikre adubo ngasi state asina oiriba phivam asumna phivam sokningai oibade mamangda amukta thengnakhidri lamdam asida Tandgu Leitaba hanjilhanba haibase lengaki mathoni adubu force shijinnabana lamdam asida Tandgu Leitaba hanjilhanba yaroi haibase lengakna khanggadabani irang asida miyoi cha kaya punsi mangkhre kaya amana lanjenaduna leire masida lengakna akanba mityeng changbaga loinana logi wangmada thabak tawriba sing asigi mathakta akanba action lokhatpagi tangai fadaba lei haike Amaramda Autonomous District Council ki Mikhal Pangthoktana chahi mari rom leishilliba se constitutional rights sing matpane Mikhal Pangthoktana leiriba asina 15th Finance Commission na chingi district singge chawkhat thaurangi tamak thadorakadaba lupa crore chamanga gi senfam ngasi su thadoktana leire fund amatta leitana go to hills amasong go to village na chingba campaign kaya launch tawpaki wahanthok leite Masigi mathakta local body singge Mikhal Pangthoktana chahi ani ahum rom leirakpa asina chingi district singge chawkhat khongthangda achouba khurau thangba ama oihalle haina so mahakna makhatana phongdokhe thoramadu da ex MLA Amin Saha MPCC ke General Secretary Administrations S. Jitain, General Secretary Organizations Amir Hussain, General Secretary W. Samjai, General Secretary H. Meghachandra, General Secretary Siraj Ahmad, Congress Mahila के President M. Sharma, MPCC के Secretary Anwar Hussain, MPCC के Secretary K.S.H. Kennedy, Party के Social Media Chairman Malem Khomba Salam Amade, Mahila Congress के Office Bearer कयासु सरुप याखे. 15 Finance Commissioner thousands crore hangada housing 500 crores pidri. Then it is the violation of this constitution. Constitution की हक सिंह है कोई पीड़िबा अखोई की चिंगी प्रजा सिंह go to hill go to village अदुमाइना दी लेरगा फजतरा वाहिदी सिंह दससी खुंग्रंग दससी but where is gone our fund अखोई की फंड क्राइसिस करके अखोई की 15 फाइनेंस कमीशन प्रजा की दमक चांदेल प्रजा की दमक पीबा पैसा दुदी करी की पीबीते why the fund is pending for the last 4 years chahi mari akhoi ki paisa pham tokpa akhoi ki drain semna ba akhoi ki benefit yum sana ba akhoi ki lairak semna ba akhoi ki toilet semna ba akhoi ki lairiba agriculture ki thabak inghang paikhat na ba edc ki through the people paisa mayan to why they are not giving they are not releasing the fund for the last 4 years chahi mari kari ki bita no why they are violating your rights senior it's a kind of handicap for the people of these Sandal people.